ꯃꯌꯥꯝꯒꯤ ꯃꯤꯡ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯠꯇꯅ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯕꯤꯀꯥꯁ ꯍꯥꯏꯕ ꯃꯤꯡꯁꯦ ꯏꯅꯣꯁꯦꯟ ꯃꯥꯟꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯋ꯭ꯔꯥꯁꯨ ꯃꯤꯁꯦ ꯈꯔꯗꯤ ꯑꯐꯥꯎ ꯌꯥꯝ ꯁꯥꯅꯤ ꯃꯨꯔꯒ ꯀꯥꯛ ꯂꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯔꯣꯕꯔꯠ ꯀꯧꯕ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯅꯨꯞꯀ ꯎꯞꯄꯒ ꯃꯥꯂꯦꯝꯉꯥꯝꯕ ꯍꯥꯏꯕ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯍꯥꯡꯒꯦ ꯇꯧꯋꯦ ꯀꯔꯤꯅꯣ ꯃꯥꯂꯦꯝꯉꯥꯝꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯕꯥꯅꯤꯕꯨ ꯃꯥꯂꯦꯝꯉꯥꯝꯕꯒ ꯀꯥꯕꯗ ꯐ꯭ꯂꯥꯁꯕꯦꯛꯀ ꯇꯧꯔꯕ ꯗꯦꯟꯇꯅ ꯀꯥꯏꯅꯒ ꯐ꯭ꯂꯥꯁꯕꯦꯛꯀ ꯂꯥꯛꯄ꯭ꯔꯕ ꯅꯕꯥꯅꯤꯅ ꯍꯥꯏꯔꯤꯗꯣ ꯔꯣꯍꯤꯠ ꯑꯣꯏꯕꯁꯦ ꯀꯧꯕꯁꯦ ꯃꯥ ꯃꯥꯁꯦ ꯖꯦꯝꯁ ꯀꯧꯕ ꯃꯤꯁꯦ ꯗꯦꯕꯤꯠ ꯀꯧꯕ ꯃꯤꯗꯤ ꯗꯦꯕꯤꯠ ꯀꯧꯕ ꯃꯤꯁꯦ ꯃꯔꯨ ꯉꯥꯛ ꯂꯟꯆꯦꯟꯕ ꯀꯧꯕ ꯃꯤꯁꯦ ꯔꯣꯁꯟ ꯀꯧꯕ ꯃꯤꯁꯦ ꯈꯣꯡꯕꯗ ꯅꯥꯀꯟ ꯅꯥꯝ ꯑꯃ ꯑꯍꯣꯕ ꯇꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯈꯣꯡꯕꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡꯒꯤꯔ ꯂꯩꯗꯒꯤ ꯁꯦꯝꯃꯛꯄ ꯂꯩ ꯁꯦꯝꯕ ꯂꯩꯅ ꯁꯦꯝꯃꯛꯄ ꯂꯩ ꯃꯥꯂꯦꯝꯃꯨꯠ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯋꯥꯏꯁꯤꯗ ꯃꯅꯨꯡ ꯁꯤꯠꯄꯗ ꯉꯁꯥꯏ ꯑꯀꯥꯁ ꯀꯧꯕ ꯃꯤꯡꯁꯤꯗꯤ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤ ꯁꯨꯝꯃꯛꯄ ꯅꯨꯄꯥ ꯃꯃꯤꯡꯁꯦ welcome back to my channel ma'am ngasi ma'am aigi hek video aigi channel dum horokpa kana ko ma'am na yengbi taramadi asom site lai se kana khagamani ma'am na khawrang na pa bika lakshmi la e kuira batungda kami ne hare bola hum mukti suramani tha mari manga sure da hum galti lakshmi honbiro bhumika yam hai ka de hai nang ni aigi video yeng ne khangamoi sai yeng video comment ga tak pa doi wa tang ne hai di lakshmi hundred kai daure bhumika ya hundred kai daure mai ming lakshmi ju bhumika su kau bane boka adang asi di ma'am ya hole e ma je nong numini kitang ni lak bane boka khoi da adugi tanja thayeng jakhrani ma je ada jakhradi da kudak ta jakhrani na ko kudak ta yel ga je dum lairaga dum kudak ta tor pa video ne ma'am asi video je ngasi video se ma'am yamna haidi ma se ram ne kitang interesting oiba video namjarake ado kai video no haiba kanda mi nupa gi ne mo ko nupa gi mi maming amase haidi example oina dum vikas rohit ayaga sum mingdi taba kanda innocent manbra natraga na kitang ngoksinam dum anbra natraga na kamai tawi kaina ko nupa ma gi ming atu ko dumaina dum opinion lawage now pini de ayaw ba mi ya saw ni adum akhoi sum manjaba habni ko direct koi la khangu bad ne loina thai na te ba sum haidi anambana kauramba mi gaise loina tawi haba te ba anambana kauramba mi gaise heta oiram ba doi character se adui matang da hai tang yaw ma'am gi ming yawra koi na tang phattana azu ya waraubiga nu oiram da basu yai ba ko khudi makta hai ba ti adum thengna anambana thengna ba da adui matang da nang gyan ta bra ya sa se yam lam me cha thi ju sa hora je iromba le chicken le si ya hana nang ni su kun hama ba ai is the litrin jang with the atu sa sapon ha usala sala koi tau ne na di ham kri ko na litrin jang with the ne thi sam na dum hama ya la ka ri ko ai nang ga thang da bang hamaroi dai ai di ye na dum sam wa do khud su ham na da wa ai kamai tau ne ko lakshmi je ma tau ne yamna bera ka ba nga mo ole me matam khara mangu badagi hana chak sakhum chagi ko aduga haurage tumai nang si youtube ma ne ha ga mayang gi tv de mayang video ko no sina mayang gi kana ga utla pizza ba to mayam ya ga mayam ni su sa ba su phawo de ju ko sa za mayam do kan to no ne bo mayam do chang na bane ba thôi rồi cái hàng hồ còn thì mình vùng trên đây dậy ra mình ra Vikas cái mình ta bao giờ nói ra hay Vikas hay bao mình gì innocent manbra cái gì yang ngoksin nó manbra cái máy tao vậy người bao nhiêu khăn vậy masak muram dong mal Wrasu mi le khadi aphawam chani
ꯑꯐꯥꯎ ꯁꯥꯒꯠꯂꯦꯕꯀꯣ ꯑꯐꯥꯎ ꯆꯥꯕꯅꯤ ꯃꯁꯥꯅ ꯑꯐꯥꯎ ꯂꯤꯡ ꯁꯥꯏ ꯀ ꯌꯥꯝ ꯇꯛꯆꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯑꯣꯏꯒꯜꯂꯦ ꯕꯤꯀꯥꯁ ꯍꯥꯏꯕꯁꯦ ꯃꯨꯔꯒ ꯀꯥꯛ ꯂꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯅꯪ ꯋꯥꯈꯜꯗ ꯃꯨꯔꯒ ꯀꯥꯀꯥ ꯂꯥꯎꯗꯧ ꯃꯥꯜꯂꯦꯕ ꯕꯤꯀꯥꯁꯁꯦ ꯑꯣꯀꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯕꯤꯀꯥꯁꯀ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯑꯗꯨꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯕꯤꯀꯥꯁ ꯍꯥꯏꯕꯁꯦ ꯀꯩꯅꯣꯗꯤ ꯃꯥꯜꯂꯦ ꯑꯗꯨꯝ ꯕꯤꯀꯥꯁ ꯍꯥꯏꯅ ꯇꯥꯕꯁꯦꯀꯣ ꯌꯥꯝꯅ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯋꯥ ꯉꯥꯡꯖꯕ ꯉꯝꯗꯕ ꯅꯨꯄꯥꯗꯣ रुको जरा सबर करो ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯕ ꯃꯥꯏ ꯃꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯩ ꯋꯥꯈꯜꯗꯁꯨ ꯄꯥꯈꯠꯃꯟꯗꯅ ꯁꯦꯡꯃꯣꯏꯅꯁꯨ ꯍꯣꯏ ꯈꯟꯅꯔꯅꯤꯅ ꯄꯥꯈꯠꯃꯟꯗꯅ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯅꯣꯏꯅ ꯋꯥꯈꯜ ꯁꯦꯔꯥꯗ ꯆꯠꯈꯤꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕꯤꯀꯥꯁ ꯀꯧꯃꯤꯗꯤ ꯈꯔ ꯌꯥꯔꯦ ꯕꯤꯀꯥꯁꯀꯤ ꯀ꯭ꯂꯣꯁ ꯂꯣꯏꯔꯦ ꯕꯤꯀꯥꯁꯀꯤ ꯍꯥꯏꯈ꯭ꯔꯦ ꯃꯊꯪ ꯅꯦꯃꯥꯔ ꯔꯣꯕꯔꯠ ꯀꯧꯕꯅꯦ ꯔꯣꯕꯔꯠ ꯀꯧꯕꯁꯦ ꯔꯣꯕꯔꯠ ꯀꯧꯕ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯅꯨꯞꯀ ꯎꯞꯄꯒ ꯍꯩꯌꯦ ꯑꯅꯧꯁꯨ ꯎꯞꯄꯦ ꯍꯩꯌꯦ ꯅꯒꯨꯝꯕꯗꯤ ꯑꯅꯝꯕꯅ ꯎꯞꯁꯨ ꯎꯞꯄꯦ ꯑꯁꯦꯡꯕꯁꯨ ꯃꯁꯛ ꯐꯖꯕꯁꯨ ꯂꯩꯌꯦ ꯔꯣꯕꯔꯠꯁꯦ ꯃꯁꯛ ꯐꯖꯕꯌꯦ ꯁꯣꯏ ꯉꯧꯔꯒ ꯑꯅꯧ ꯎꯞꯄ ꯂꯥꯏ ꯍꯩ ꯍꯥꯏꯕ ꯑꯣ ꯅꯪꯗꯨ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯔꯣꯕꯔꯠ ꯀꯧꯕꯁꯦ ꯅꯪꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯣꯄꯤꯅꯤꯌꯟ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯁꯦ ꯔꯣꯕꯔꯠ ꯀꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯂꯩꯕꯅꯤꯅ ꯑꯣ ꯂꯩꯕꯅꯤꯅ ꯅꯪ ꯍꯥꯏꯔꯣꯅꯦ ꯅꯪ ꯃꯤꯡ ꯑꯃ ꯍꯥꯏꯔꯣꯅꯦ ꯃꯤꯡ ꯑꯃ ꯍꯥꯏꯔꯣ ꯗꯤꯡꯀꯨ ꯗꯤꯡꯀꯨ ꯀꯧꯕ ꯑꯃ ꯐꯥꯎ ꯇꯥꯔꯦ ꯗꯤꯡꯀꯨ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝꯅ ꯐꯒꯤ ꯌꯥꯝ ꯅꯝꯕ ꯑꯣ ꯐꯥꯒꯤ ꯌꯥꯝ ꯇꯧꯔꯝꯗꯧ ꯃꯥꯟꯗꯣ ꯗꯤꯡꯀꯨ ꯀꯥꯏ ꯍꯥꯏꯔꯒ ꯍꯣꯏ ꯗꯤꯡꯀꯨ ꯀꯧꯕꯁꯦ ꯈꯔ ꯐꯅꯤꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯐꯅꯤꯒꯨꯝꯕ ꯑꯩꯁꯨ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯍꯥꯏꯔꯛꯑꯒꯦ ꯃꯥꯂꯦꯝꯉꯥꯝꯕ ꯍꯥꯏꯕ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯍꯥꯡꯒꯦ ꯇꯧꯋꯦ ꯀꯔꯤꯅꯣ ꯃꯥꯂꯦꯝꯉꯥꯝꯗ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯕꯥꯅꯤꯕꯨ ꯅꯠꯇꯦ ꯁꯨꯝ ꯅꯠꯇꯦ ꯃꯥꯂꯦꯝꯉꯥꯝꯕꯒ ꯀꯥꯏꯕꯗ ꯀ꯭ꯂꯥꯁꯃꯦꯠꯀ ꯇꯧꯔꯕ ꯗꯦꯟꯇꯅ ꯑꯗꯨꯝ ꯀꯥꯏꯔꯒ ꯀ꯭ꯂꯥꯁꯃꯦꯠꯀ ꯂꯥꯛꯄ꯭ꯔꯕ ꯅꯕꯥꯅꯤꯅ ꯍꯥꯏꯔꯤꯗꯣ ꯏꯅꯥꯎꯄꯤꯅꯤꯁꯤꯅ ꯃꯥꯂꯦꯝꯉꯥꯝꯕꯅ ꯖꯥꯗꯨ ꯇꯧꯕꯤꯔ ꯖꯥꯠꯂꯪꯗꯦ ꯍꯥꯏꯔꯣꯅꯦ ꯑꯗꯣ ꯑꯩꯅ ꯑꯅꯝꯕꯅꯅꯦ ꯉꯥꯏꯈꯣꯕꯀꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯔꯒ ꯃꯥ ꯑꯗꯨꯝ ꯅꯣꯜꯂꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯥꯏꯁꯦ ꯃꯥꯂꯦꯝꯁꯦ ꯉꯥꯟꯊꯣꯛꯄꯅ ꯍꯥꯏꯅꯤꯗꯅ ꯑꯗꯣ ꯊꯕꯛ ꯇꯧꯊꯣꯔꯛꯄꯗꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯕꯛ ꯇꯧꯊꯣꯛꯑꯝꯗꯧꯕ ꯃꯥꯟꯗꯦ ꯃꯥꯂꯦꯝꯗ ꯉꯥꯟꯗꯕ ꯄꯣꯠꯇꯣ ꯀꯥꯏ ꯍꯥꯏꯕ ꯃꯝꯗꯧꯕ ꯊꯕꯛ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯃꯥꯂꯦꯝꯉꯥꯝꯕ ꯍꯥꯏꯕꯁꯦ ꯑꯣꯀꯦ ꯚꯨꯃꯤꯀꯥꯒꯤ ꯂꯛꯁꯃꯤ ꯁꯥꯏꯠꯇꯒꯤ ꯋꯥ ꯉꯥ ꯍꯥꯏꯈ꯭ꯔꯦ ꯏꯆꯟꯅꯨꯄꯤ ꯅꯪꯒꯤ ꯁꯥꯏꯠꯇꯗꯤ ꯑꯩ ꯁꯥꯏꯠꯇꯗꯤꯅꯦ ꯑꯩꯅ ꯑꯅꯝꯕꯅ ꯊꯦꯡꯅꯔꯛꯄꯁꯦ ꯃꯥꯂꯦꯝꯉꯥꯟꯕ ꯍꯥꯏꯕꯁꯦ ꯑꯅꯝꯕꯅ ꯒ꯭ꯌꯥꯟ ꯇꯥꯒꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯒꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯈꯔ ꯂꯥꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯣꯗꯤ ꯊꯦꯡꯅꯔꯛꯇꯦꯕ ꯑꯅꯝꯕꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯆꯀꯠ ꯌꯥꯝ ꯇꯧꯒꯟꯗꯦ ꯑꯗꯣ ꯈꯪꯗꯦ ꯑꯇꯩ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯅꯪꯒꯤ ꯁꯦꯝ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯅ ꯃꯥꯂꯦꯝꯉꯥꯟꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯏꯪ ꯇꯞꯀꯜꯂꯦ ꯃꯥꯂꯦꯝꯉꯥꯟꯕ ꯀꯧꯕꯁꯦ ꯌꯦꯁ ꯌꯥꯔꯦ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯆꯦꯞꯇꯔ ꯀ꯭ꯂꯣꯁ ꯑꯩꯗꯤ ꯏꯇꯧ ꯇꯣꯡꯉꯥꯜꯂꯦꯅꯦ ꯑꯗꯨꯗꯤ ꯃꯊꯪ ꯍꯥꯏꯔꯛꯑꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯀꯧꯕꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯇꯅꯀꯣ ꯃꯃꯥꯡꯗ ꯀꯥꯏꯅ ꯁꯥꯎꯔꯛꯑꯣꯏꯍꯦ ꯑꯗꯨꯝ ꯅꯪꯅ ꯈꯟꯖꯕ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯔꯤꯁꯤ ꯀꯧꯕꯗꯤ ꯔꯤꯁꯤ ꯀꯧꯕ ꯃꯤꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯒ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯔꯤꯁꯤ ꯀꯧꯕ ꯃꯤꯁꯦ ꯏꯁꯤ ꯀꯧꯔꯝꯕꯁꯤꯗ ꯐꯨꯋꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯐꯨꯋꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯀꯦ ꯔꯤꯁꯤꯒꯤ ꯀ꯭ꯂꯣꯁ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯔꯣꯍꯤꯠ ꯀꯧꯕ ꯑꯃ ꯍꯥꯏꯔꯣ ꯔꯣꯍꯤꯠ ꯀꯧꯕꯁꯦ ꯆꯦꯕꯤ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣꯅꯦ ꯅꯪ ꯆꯠꯅꯕ꯭ꯔꯤ ꯔꯣꯍꯤꯠ ꯑꯣꯏꯕꯁꯦ ꯀꯧꯕꯁꯦ ꯃꯥꯁꯨ ꯑꯁꯦꯡꯕ ꯔꯣꯍꯤꯠ ꯀꯧꯕ ꯃꯤ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯇꯧꯕ ꯃꯥꯅ ꯃꯅꯤꯡꯗ ꯊꯤꯒꯠꯂꯨꯕꯗꯅꯦ ꯊꯤꯒꯠꯂꯨꯕ ꯍꯥꯏꯗꯤ ꯁꯨꯝ ꯃꯤꯅꯒ ꯍꯥꯏꯅꯕꯩꯗꯅ ꯑꯗꯣ ꯑꯐꯕ ꯅꯨꯡꯉꯥꯏꯗꯤ ꯑꯝꯇ ꯍꯥꯏꯔꯛꯇꯦꯕ ꯑꯐꯕ ꯅꯨꯡꯉꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯅꯣꯏ ꯑꯣꯏꯅꯗꯤ ꯔꯣꯍꯤꯠ ꯀꯧꯕꯁꯦ ꯃꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯉꯥꯎꯁꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯦ
ꯔꯣꯍꯤꯠ ꯀꯧꯕ ꯃꯤꯁꯦ ꯃꯤꯁꯦ ꯃꯌꯥꯡ ꯃꯅꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯁꯛꯇꯣ ꯔꯣꯍꯤꯠꯁꯦ ꯑꯅꯝꯕꯅ ꯃꯌꯥꯡꯗꯁꯨ ꯀꯧꯒꯜꯂꯦ ꯑꯇꯩ ꯀꯩ ꯑꯇꯩ ꯑꯩ ꯃꯍꯪꯗ ꯅꯠꯇ꯭ꯔꯥ ꯔꯥꯀꯦꯁ ꯀꯧꯕ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯜꯂꯦ ꯔꯥꯀꯦꯁ ꯀꯧꯕ ꯃꯤꯈꯩꯁꯦ ꯂꯣꯏ ꯃꯀꯣꯛ ꯈꯥꯡꯉꯝꯗꯣꯏ ꯃꯥꯜꯂꯦ ꯍꯣ ꯃꯀꯣꯛ ꯍꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯅꯪꯗꯤ ꯔꯥꯀꯦꯁ ꯍꯥꯏꯗꯨꯔꯥ ꯈꯪꯗꯦꯗ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯔꯥꯀꯦꯁ ꯀꯧꯕ ꯃꯃꯤꯡꯗꯨꯔꯥ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯈꯪꯗꯦ ꯑꯩꯗꯤ ꯔꯥꯀꯦꯁꯀꯤꯗ ꯅꯪ ꯑꯣꯄꯤꯅꯤꯌꯟ ꯑꯝꯇ ꯍꯥꯏꯅꯤꯡꯗꯦ ꯂꯩꯇꯦꯕ ꯈꯪꯗꯦ ꯑꯩ ꯔꯥꯀꯦꯁ ꯀꯧꯕ ꯃꯤꯒ ꯑꯃꯨꯛꯇꯗ ꯅꯨꯄꯤꯒꯁꯦ 3-4ꯒ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 3-4 ꯑꯗꯨꯗ ꯑꯅꯤꯃꯨꯛ ꯆꯒꯠ ꯌꯥꯝ ꯇꯧꯔꯝꯗꯨꯕ ꯃꯃꯤꯡ ꯃꯥꯜꯂꯦ ꯃꯥꯟꯗ꯭ꯔꯥ ꯃꯤꯡ ꯑꯃ ꯍꯥꯏꯕ ꯆꯠꯃꯤ ꯅꯪ ꯖꯦꯝꯁ ꯀꯧꯕ ꯃꯤꯗꯤ ꯋꯥ ꯖꯦꯝꯁ ꯃꯤꯁꯇꯔ ꯖꯦꯝꯁ ꯀꯧꯕ ꯃꯤꯁꯦ ꯁ꯭ꯄꯣꯔꯠꯁꯒꯨꯝꯕꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯆꯥꯅꯩꯅ ꯑꯗꯨꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁ꯭ꯄꯣꯔꯠꯁꯒꯨꯝꯕꯗ ꯖꯦꯝꯁ ꯀꯧꯕ ꯃꯤꯁꯦ ꯖꯦꯝꯁ ꯀꯧꯕ ꯃꯤꯁꯦ ꯂꯥꯎꯕ ꯈꯣꯠꯄ ꯌꯥꯝ ꯀꯟꯕ ꯃꯤ ꯃꯥꯜꯂꯦ ꯑꯣ ꯌꯥꯝꯅ ꯋꯥ ꯌꯥꯝ ꯂꯥꯎ ꯀꯧꯕ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯃꯤꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯑꯣꯀꯦ ꯏꯆꯟ ꯅꯨꯃꯤ ꯅꯪꯗꯤ ꯖꯦꯝꯁ ꯀꯧꯕ ꯃꯤꯁꯤꯔꯥ ꯖꯦꯝꯁ ꯀꯧꯕ ꯃꯤꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡ ꯅꯞꯄꯝꯗꯣꯏ ꯍꯦꯛꯇ ꯃꯥꯜꯂꯦ ꯑꯃꯁꯨ ꯑꯣꯀꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯗꯦꯕꯤꯠ ꯀꯧꯕ ꯃꯤꯗꯤ ꯋꯥ ꯗꯦꯕꯤꯠ ꯀꯧꯕ ꯃꯤꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤꯗꯒ ꯑꯃ ꯂꯩꯗꯥꯏꯅꯦ ꯅꯨꯄꯤꯗ ꯏꯔꯥꯡ ꯇꯧꯁꯟꯗꯕꯗꯣ ꯇꯧꯁꯟꯗꯕ ꯅꯨꯄꯤ ꯏꯔꯥꯡ ꯇꯧꯁꯟꯗꯕ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯕꯗꯣ ꯂꯦꯝꯅ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯟꯗ ꯂꯥꯛꯑꯦ ꯑꯩꯗ ꯗꯦꯕꯤꯠ ꯍꯥꯏꯅ ꯇꯥꯕꯗ ꯅꯪꯁꯦ ꯗꯦꯕꯤꯠ ꯍꯥꯏꯕꯗꯅꯦ ꯁꯨꯝ ꯋꯥꯈꯟꯅꯤꯀꯣ ꯑꯩꯗꯤ ꯑꯝꯇ ꯊꯦꯡꯅꯕ ꯌꯥꯝꯅ ꯏꯪ ꯇꯞꯆꯕ ꯋꯥꯒ ꯉꯥꯡꯖꯗꯕ ꯌꯥꯝꯅ ꯏꯟꯇ꯭ꯔꯣꯕꯔꯠꯀ ꯑꯣꯏꯔꯝꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯏꯪ ꯂꯦꯝꯕꯗꯣ ꯃꯥꯜꯂꯦꯕ ꯀꯩꯅꯣꯗ ꯃꯃꯤꯡ ꯍꯦꯛ ꯇꯥꯕꯗ ꯂꯟ ꯆꯦꯟꯕ ꯀꯧꯕ ꯃꯤꯡꯁꯦ ꯂꯟꯆꯦꯟꯕ ꯍꯥꯏꯕ ꯇꯥ ꯂꯟꯆꯦꯟꯕ ꯁꯤꯡ ꯂꯟꯆꯦꯟꯕ ꯀꯧꯕ ꯃꯤꯁꯦ ꯑꯗꯨꯝ ꯏꯅꯣꯁꯦꯟꯒꯨꯝꯕ ꯌꯥꯝ ꯃꯥꯜꯂꯦꯗ ꯂꯟꯆꯦꯟꯕ ꯀꯧꯕꯁꯦ ꯂꯟꯆꯦꯟꯕ ꯀꯥꯏꯁꯦ ꯏꯪ ꯇꯞꯇ꯭ꯔꯣ ꯂꯟꯆꯦꯟꯕ ꯀꯧꯗꯣꯏ ꯕꯗꯃꯥꯁ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯟꯆꯦꯟꯕ ꯍꯥꯏꯕꯗꯅꯦ ꯏꯪ ꯇꯞꯆꯕꯒꯤ ꯋꯥꯈꯜ ꯈꯜꯂꯦ ꯌꯥꯝ ꯏꯪꯉꯦꯕ ꯃꯃꯤꯡꯁꯦ ꯂꯛꯁꯃꯤ ꯅꯪꯗꯤ ꯂꯝꯖꯦꯟ ꯌꯥꯝ ꯌꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯀꯂꯥꯞꯁꯨ ꯌꯥꯝ ꯁꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯂꯟꯆꯦꯟꯕ ꯀꯧꯕꯅꯤ ꯌꯥꯔꯦ ꯂꯟꯆꯦꯟꯕ ꯀ꯭ꯂꯣꯁ ꯑꯗꯨꯗꯩꯗꯤ ꯂꯛꯁꯃꯤ ꯅꯪ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯗꯣꯏꯔꯣ ꯂꯛꯁꯃꯤ ꯍꯥꯏꯗꯣꯏꯅꯤ ꯂꯛꯁꯃꯤ ꯍꯥꯏꯔꯣ ꯀꯦꯅꯦꯗꯤ ꯀꯧꯕ ꯃꯤꯁꯦ ꯀꯦꯅꯦꯗꯤ ꯀꯧꯕ ꯃꯤꯁꯦꯀꯣ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯔ ꯊꯋꯥꯏ ꯌꯥꯎꯖꯕ ꯅꯤꯁꯥ ꯄꯁꯥꯒ ꯑꯃ ꯆꯥꯅꯗꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗ ꯆꯒꯠ ꯇꯧꯗꯕ ꯑꯗꯨꯝ ꯃꯁꯛꯀꯗꯣ ꯑꯗꯨꯝ ꯐꯖꯕꯗꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯥꯜꯂꯒ ꯐꯖꯕꯗꯣ ꯃꯨꯗꯕꯤꯗ ꯑꯃ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯔꯒ ꯅꯨꯄꯥ ꯃꯥꯜꯂꯒ ꯑꯗꯨꯝ ꯐꯖꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯪꯗꯤ ꯆꯠꯂꯨ ꯅꯪꯗꯤ ꯑꯁ ꯀꯦꯅꯦꯗꯤ ꯋꯥꯈꯜ ꯈꯜꯂꯦ ꯀꯦꯅꯦꯗꯤ ꯇꯧꯕ ꯀꯦꯅꯦꯗꯤ ꯀꯧꯕ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯨꯝꯕ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯤꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯊ꯭ꯔꯨꯗꯁꯨ ꯑꯩ ꯇꯥꯗ꯭ꯔꯤꯕꯀꯣ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯦꯕ ꯁꯨꯝ ꯃꯤꯅ ꯀꯧꯅꯕꯨꯗꯤ ꯇꯥꯕ ꯑꯩꯅ ꯈꯪꯕꯗꯤ ꯌꯥꯎꯗꯦꯕꯀꯣ ꯀꯦꯅꯦꯗꯤ ꯀꯧꯕꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯅꯦ ꯁꯨꯝ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯃꯔꯛ ꯁꯔꯛꯇ ꯂꯩꯕ ꯑꯗꯨꯒ ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯈꯔ ꯄꯥꯝꯖꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯕ ꯌꯥꯝ ꯃꯥꯜꯂꯦ ꯀꯩꯅꯣꯁꯨ ꯀꯩ ꯍꯥꯏ ꯃꯥ ꯃꯄꯥꯅ ꯍꯥꯏꯕꯒ ꯌꯥꯝ ꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯀꯦꯅꯦꯗꯤꯁꯤꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯦꯅꯦꯗꯤ ꯀꯧꯕ ꯃꯤꯈꯩꯁꯦ ꯒꯦꯝꯗ ꯌꯥꯝ ꯉꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯒꯦꯝꯗ ꯌꯥꯝ ꯉꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯀꯦꯅꯦꯗꯤ ꯀꯧꯕ ꯃꯤꯅꯤ ꯒꯦꯝꯗ ꯌꯥꯝ ꯉꯥꯎꯔꯝꯗꯧ ꯃꯥꯜꯂꯦ
ꯉꯝꯕꯁꯨ ꯌꯥꯏ ꯒꯦꯝꯗꯁꯨ ꯉꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩ ꯍꯥꯏꯔꯒꯦ ꯁꯨꯔꯖ ꯀꯧꯕ ꯃꯤꯁꯦ ꯃꯁꯛꯇꯣ ꯁꯦꯞ ꯏꯆꯥ ꯆꯥꯔꯝꯗꯧ ꯃꯥꯟꯗꯦ ꯃꯁꯛꯁꯦ ꯏꯆꯥ ꯆꯥꯔꯝꯗꯧ ꯃꯥꯟꯗꯦ ꯈꯪꯗꯦ ꯁꯨꯔꯖ ꯀꯧꯕ ꯃꯤꯡꯁꯦ ꯈꯔꯅꯦ ꯃꯤ ꯃꯃꯥꯡꯗꯅꯦ ꯈꯔ ꯒꯞ ꯇꯧꯔꯝꯗꯣꯏ ꯃꯥꯜꯂꯦ ꯁꯨꯔꯖ ꯀꯧꯕꯁꯦ ꯑꯣꯀꯦ ꯈꯔ ꯁꯨꯝ ꯂꯩꯗ ꯑꯁ ꯑꯩꯗꯤ ꯁꯤ ꯂꯩꯍꯦ ꯁꯤ ꯂꯩꯍꯦ ꯀꯥꯏꯅ ꯇꯧꯔꯒ ꯀꯞ ꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯜꯂꯦ ꯔꯣꯁꯟ ꯀꯧꯕ ꯃꯤꯁꯦ ꯔꯣꯁꯟ ꯀꯧꯕ ꯃꯤꯁꯦ ꯑꯗꯨꯗꯤ ꯔꯣꯁꯟ ꯀꯧꯕ ꯃꯤꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯗꯤ ꯄꯥꯏꯗꯅꯅꯦ ꯄꯥꯏ ꯌꯥꯝ ꯊꯝꯗꯧ ꯃꯥꯜꯂꯦ ꯄꯥꯏꯗꯤ ꯄꯥꯏꯗꯅ ꯈꯣꯡ ꯃꯆꯥ ꯅꯥꯀꯟ ꯁꯦꯒꯥꯏꯕ ꯇꯣꯡꯉꯝꯗꯧ ꯈꯣꯡ ꯃꯆꯥ ꯅꯥꯀꯟ ꯅꯥꯝ ꯑꯃ ꯑꯍꯣꯕ ꯇꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯈꯣꯡꯕꯤꯒꯤꯔ ꯅꯠꯇ꯭ꯔ ꯈꯨꯅꯤꯡꯒꯤꯔ ꯁꯦꯒꯥꯏꯕꯜꯂꯕꯅꯤꯅ ꯈꯣꯡꯕꯤ ꯑꯆꯧꯕꯗꯎꯔꯝꯗꯧ ꯃꯥꯜꯂꯦ ꯈꯣꯡꯕꯤ ꯑꯆꯧꯕꯎꯔꯝꯗꯧ ꯃꯥꯜꯂꯦ ꯍꯨꯃꯥꯡ ꯁꯧꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯂꯩꯁꯦꯝꯕꯗꯤ ꯂꯩ ꯁꯦꯝꯕ ꯍꯥꯏꯕꯅꯦꯕ ꯂꯩꯗꯒꯤ ꯁꯦꯝꯃꯛꯄ ꯂꯩ ꯁꯦꯝꯕ ꯂꯩꯅ ꯁꯦꯝꯃꯛꯄ ꯂꯩ ꯃꯥꯂꯦꯝ ꯃꯨꯠꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯅꯪꯗꯤ ꯂꯩꯁꯦꯝꯕ ꯍꯥꯏꯁꯦ ꯃꯁꯥꯒꯤ ꯇꯧꯕꯗꯨꯗꯤ ꯃꯁꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯇꯨꯗꯤ ꯈꯟꯗꯅꯀꯣ ꯃꯤꯒꯤꯗ ꯌꯥꯝꯅ ꯁꯦꯝꯗꯣꯛꯀꯟꯕ ꯃꯤ ꯃꯌꯥꯝ ꯃꯥꯜꯂꯦ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯋꯥꯏꯁꯤꯗ ꯃꯅꯨꯡ ꯁꯤꯠꯄꯗ ꯈꯪꯗꯦ ꯕꯔꯃꯥꯅ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯦ ꯃꯁꯥꯒꯤ ꯃꯪꯒꯣꯜꯁꯤꯗꯅ ꯃꯁꯥꯒꯤ ꯋꯥꯏꯁꯤ ꯃꯁꯥꯒꯤ ꯋꯥꯏꯁꯤ ꯇꯩ ꯃꯅꯨꯡ ꯁꯤꯠꯄꯗꯣ 내가 손들었게 ꯅꯠꯇꯦ ꯃꯁꯥꯒꯤ ꯃꯪꯒꯣꯜ ꯁꯤꯠꯇꯅ ꯃꯤꯒꯤ ꯃꯪꯒꯣꯜ ꯁꯤꯠꯂꯨꯕꯗꯣ 아이다 미안하다니 아이고 우리랑 가서 별로 우주 와야 돼 ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯃꯥꯇ ꯋꯥ ꯉꯥꯡ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯅ ꯐꯅ ꯂꯥꯟꯕ ꯂꯣꯀꯣ ꯃꯥꯅ ꯆꯨꯝꯅꯕ ꯁꯨꯝ ꯉꯥꯡꯗꯣꯏꯒꯤ ꯍꯣꯠꯅꯕ ꯃꯤ ꯑꯃ ꯂꯩꯁꯦꯝꯕꯁꯦ 오케이 라스미 나와 조니ꯗꯤ 조니 제가 파니 타입 없는 거 알아 맞더라 그 파니 타입 없는 거 알아 나만이마 파니도 엄청 말해 누피도 거야 해봐 말해 조니 이제 누피 수맛바 ngamba 아카스 ꯀꯧꯕ ꯃꯤꯡꯁꯤꯗꯤ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 아카스 ꯀꯧꯕ ꯃꯤꯡꯁꯦ ꯈꯔ ꯅꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯀꯪꯉꯝꯗꯣꯏ ꯃꯥꯜꯂꯦ ꯐꯨꯗꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯪꯗꯤ ꯀꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯅꯣꯏꯔꯝꯃꯒ ꯌꯥꯝ ꯐꯨꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯗꯤ ꯅꯨꯡꯁꯥꯗ ꯀꯣꯏꯁꯥꯟ ꯁꯥꯟꯅꯔꯒ ꯀꯥꯍꯟꯕ ꯃꯤ ꯀꯥꯍꯟꯕ ꯃꯤ ꯃꯥꯜꯂꯦ ꯅꯪ ꯍꯥꯏꯔꯣ ꯑꯩ ꯁꯅꯥꯊꯣꯏ ꯀꯧꯕ ꯍꯥꯏꯔꯣ ꯁꯅꯥꯊꯣꯏꯗꯤꯅꯦꯀꯣ ꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯃꯥ ꯕꯣꯏꯒ ꯃꯥꯜꯂꯦ ꯂꯥꯏ ꯗꯨꯛ ꯌꯥꯝ ꯊꯥꯔꯝꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯝꯗꯧ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯅꯥꯊꯣꯏ ꯁꯤ ꯇꯧꯔꯣ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣ ꯅꯠꯇ꯭ꯔꯒ ꯁꯅꯥꯊꯣꯏ ꯁꯤ ꯊꯕꯛ ꯇꯧꯊꯣꯛꯑꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯣꯏ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕ ꯏꯟꯕꯗꯣ ꯁꯅꯥꯊꯣꯏꯅ ꯁꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯣ ꯍꯣꯏ ꯕꯕꯥ ꯃꯃꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯝꯗꯧꯕ ꯃꯥꯜꯂꯦ ꯑꯣꯄꯣꯖꯤꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕꯗꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯃꯤꯡ ꯂꯩꯁꯦ ꯑꯣꯄꯣꯖꯤꯠꯇꯅ ꯍꯥꯏꯕ ꯃꯤꯅ ꯀꯩꯅꯣ ꯀꯔꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯝꯃꯟꯗꯅ ꯃꯤꯅ ꯀꯧ ꯉꯥꯡꯕ ꯇꯥꯗꯅ ꯌꯥꯝ ꯁꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅ ꯁꯅꯥꯊꯣꯏꯁꯦ ꯀꯔꯤ ꯉꯥꯎꯖꯕ ꯊꯕꯛꯇꯤ ꯀꯩꯝꯇ ꯇꯧꯅꯤꯡꯗꯕ ꯌꯥꯔꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯁꯨꯝꯍꯠꯄ ꯌꯥꯝ ꯀꯟꯅ ꯅꯨꯄꯤ ꯁꯨꯝꯍꯠꯄ ꯍꯩꯕ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯃꯤꯡ ꯈꯔ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨ ꯍꯥꯏꯔꯣ ꯁꯤꯂꯁꯤ ꯅꯨꯄꯤ ꯁꯨꯝꯍꯠꯄ ꯉꯝꯕ ꯅꯨꯄꯥ ꯃꯃꯤꯡ ꯅꯨꯄꯤ ꯁꯨꯝꯍꯠꯄ ꯅꯨꯄꯥ ꯃꯃꯤꯡꯁꯦ ꯍꯦꯛꯇ ꯆꯨꯝꯕꯣꯏꯗ ꯅꯤꯡꯉꯕ ꯃꯣꯏꯅ ꯉꯥꯡꯕꯁꯦ 로빈슨
하가로 Jackson 제니스 Janjan. Ada take ke le B. B 뭐라노 B 뭐가 나노 Pradeep adagi Susan. 수산 어때이디 로저 거 로저 어때이디 존슨 Edition 어때이디 징렘바 말 따라온 건데 말 어때이디 Gibson 깁산 Ricky. 리키 Johnson sai ga 파리 di Padi di ko mama pa na haiba in ba ngang ma angang sai ma 마마반 한바 마마반 인바 마마반 하비 인바 말레바 어 마마 파파 보이 오래 어디 mama papa boy ke hagwe mama papa boy ke 어딘지 마마반 하이브도 마마반 간잡아도 Alo, yare nupa ming habelo ne ase lo. Nupi gi ne no na kwai nu sida ba mi mtang haram ne ang tang tang Nupi kwai nu sida ba. Haza ba mi da kwai nu sida ba mi haram ne 누피 과이누시다 미야 누피 과이누시다 미인데 강디 하이브디네 거 아마서 마슬레 빨래 하이 로이제 hai ya 마탕기다 누피가 하야세 nu pai asini 마탕기 아시 누파이나 매암 넥스트 비디오다 누피 좀 떠오세 매암 누피 싱기시디고 매암나 커멘다 떠오로 하이타디 마탕 소소소에 떠오세게 매암나 커멘다 떠오로 하이게 떠오로게고 누피제 아두가 떠오로간도 하이 떠오라로이게 아도 ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯃꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯂꯥꯟꯅ ꯈꯟꯅꯤꯡꯕ ꯌꯥꯎꯔꯝ ꯇꯥꯔꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯤꯗꯤ just for entertainment ꯊꯦꯡꯅꯛꯄꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯃꯣꯏ ꯂꯣꯏ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ entertainment purpose-ꯀꯤ ꯈꯛꯇꯪꯅꯦꯕꯀꯣ entertainment ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯝꯖꯕꯅꯦ ꯁꯤꯗ ꯃꯤ ꯑꯃꯇꯗ personal attack ꯇꯧꯔꯒ ꯍꯥꯏꯖꯕ ꯑꯝꯇ ꯌꯥꯎꯖꯗꯦ ꯍꯥꯏꯗꯤ ꯚꯨꯃꯤꯀꯥ ꯍꯥꯏꯕ ꯑꯣꯏꯔꯣ ꯃꯧꯔꯤꯅꯥ ꯍꯥꯏꯕ ꯑꯣꯏꯔꯣ ꯇ꯭ꯔꯁꯇꯤꯅꯥ ꯍꯥꯏꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯕ ꯉꯥꯎꯁꯤꯟꯅꯕ ꯂꯩꯔꯝꯒꯅꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯕꯅꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯦ ꯄꯨꯡ ꯊꯦꯡ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯃꯤꯡ ꯈꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯔꯛꯄ ꯌꯥꯏ ꯍꯣꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯋꯥꯠꯄꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝꯗꯨꯁꯨ ꯅꯨꯄꯥ ꯑꯋꯥꯠꯄ ꯃꯃꯤꯡꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯉꯩ ꯂꯣꯏ ꯅꯤꯡꯁꯤꯡꯗꯦꯕꯀꯣ ꯃꯤꯡꯁꯤꯡꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ Good night. ꯕꯥꯏ ꯒꯨꯗ ꯅꯥꯏꯠ